Ngarang Nong kanna chubadagi Tamenglong district ki Dimthanlong khul da Ching Ningkhaibagi Thoudok-Ta Mama-Macha-Na pegliba angang Mapa-Macha amaga Mama-Macha Leikhidre Mapa-Macha-Na Sokkhre Leikhidre Managdakpada leiba kunjasing na phongdorokpada Thoudok asi ngarang ahing nongyai matung pung 12 makhairom chabada thokibani hairi laibak chiba Thoudok adu Leikhidre Mapa adugi maming Jwangjanga kamai chei kunga taruk mapureba ringsinglong kamai amadi pegliba machanupa aduna Sohem gan kamai chai anini hairi chai taramari khakchangai ribi machanupi chungaigam kamai di khara sokpadagi laikana kre hairi ringsinglong kamai di khara luna sokpadagi makha chana layingna ba Imphal gi hospital da pukre hairi makoi Tabanghlong khuldagini haujingna Tamenglong number 3 Dimthanlong da leibani hairi ringsinglong na police department constable oibani hauzik mahaki posting Tamenglong district headquarter tabani Leikhidre Mapa-Macha gi hakchang Makoi gi khul Tabanghlong da aroiba mathau mangam pangthokna ba pukre hairi atopa Thoudok amadana tongjei meril lambi gi khaupumdagi rengpang phaungna ba lambi gi mapham amadasu Ching Ningkhaibagi lambi phaungna ba yadre hairi loinana national highway 37 Imphal jiribam lambi gi rengpang amadi nungba anigi maraktasu Ching Ningkhaibagi lambi phaungnadre Ching Ningkhaibagi thingzan khraba lambi adu company gi excavator sajinaduna sengdokpagi thabak kana chathari Adumoy namang mapam adu chawna Ningkhaibana matam khara changkhigani hairi amaromda laibak chiba paw si phangbaga Manipur gi chief minister and Birene Leikhidre Mama-Macha amadi soktuna hospital da leiba ringsinglong kamai gi awaba da saruk yari haina CM gi social media account gi awaba phongdoragli soktuna leihoriba ringsinglong gi laying bada tawpham thokpa sing ningthina mating pangani haina su chief minister na phongdoragli district administration Tamenglong angsing danghawa Dharma gi leaders sing amadi CSU gi leaders sing su laibak chiraba yum da chatuna makoi gi awabada saruk yaki